ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯄ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯀꯣꯡꯒ꯭ꯔꯦꯁ ꯁꯔꯀꯥꯔꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯩ꯫ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯧꯈꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯇꯝꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯃꯅꯤꯄꯨꯔ ꯖꯔꯅꯦꯂꯤꯁꯁꯤꯡꯅ ꯕꯣꯝ ꯑꯦꯇꯦꯛꯇꯨꯒꯤ ꯃꯤꯗꯤꯌꯥ ꯍꯥꯎꯁꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏꯗ ꯂꯣꯀꯦꯜ ꯗꯦꯂꯤ ꯄꯣꯛꯅꯐꯝ ꯑꯣꯐꯤꯁꯇ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕꯒꯤ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯃꯦꯝꯕꯔ ꯑꯣꯐ ꯏꯗꯤꯇꯔ ꯒꯨꯜ ꯃꯅꯤꯄꯨꯔ (EGM) ꯑꯃꯁꯨꯡ ꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯀꯔ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟ (AMJU) ꯑꯃꯁꯨꯡ ꯑꯦꯛꯇꯤꯡ ꯆꯦꯌꯔꯄꯔꯁꯟ ꯗꯤ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯁꯨ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯇ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯁꯤꯡꯅ ꯄ꯭ꯂꯦꯀꯥꯔꯗ ꯄꯥꯏꯗꯨꯅ ꯍꯥꯏ ꯄ꯭ꯔꯦꯁꯇ ꯊ꯭ꯔꯤꯇꯅꯤꯡ ꯇꯧꯕꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯊ꯭ꯔꯤꯇꯅꯤꯡ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯍꯧꯗꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯧꯗ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯗꯨꯅ EGM ꯑꯃꯁꯨꯡ AMJUꯅ ꯏꯃꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯄꯥꯎ ꯄꯨꯊꯣꯛꯄ ꯂꯦꯞꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯄꯣꯛꯅꯐꯝꯒꯤ ꯑꯦꯗꯤꯇꯔ ꯔꯕꯤꯟꯗ꯭ꯔꯣ ꯁꯔꯃꯅ ꯍꯥꯏ ꯄꯦꯄꯔ ꯑꯁꯤꯗ ꯊ꯭ꯔꯦꯠ ꯑꯣꯔ ꯋꯥꯔꯅꯤꯡ ꯏꯟꯗꯤꯚꯤꯖꯨꯑꯦꯜꯁ ꯅꯠꯇ꯭ꯔꯒꯅ ꯒ꯭ꯔꯨꯞ ꯑꯃꯠꯇꯒꯤ ꯂꯩꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯃꯁꯨ ꯉꯁꯤ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯛꯏ ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯈꯛꯇꯪꯒ ꯃꯌꯥꯝꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯈꯦꯟꯖꯪ ꯚꯤꯂꯦꯖ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯍꯦꯚꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯎꯈ꯭ꯔꯦ ꯑꯃꯁꯨꯡ ꯗꯦ ꯑꯥꯐꯇꯔꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯥꯎꯠꯐꯤꯠ ꯀꯥꯡꯕꯨꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯈ꯭ꯔꯦ ꯑꯃꯁꯨꯡ ꯚꯤꯂꯦꯖꯔꯁꯤꯡꯗ ꯆꯠꯈꯤꯅꯕ ꯍꯥꯏꯈꯤꯁꯨ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯍꯥꯏꯔꯤ ꯚꯤꯂꯦꯖ ꯑꯁꯤ ꯍꯧꯖꯤꯛ ꯐꯨꯜꯂꯤ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯑꯣꯏꯔꯤ ꯍꯥꯏꯔꯦꯅꯁꯨ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯃꯨꯛ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯈꯤ ꯃꯌꯥꯝꯅ ꯐꯣꯡ ꯇꯝꯃꯤꯟꯅꯁꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯖꯁꯇꯤꯁ PV ꯁꯟꯖꯣꯏ ꯀꯨꯃꯥꯔ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯆꯤꯞ ꯖꯁꯇꯤꯁ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯂꯣ ꯑꯦꯟ ꯖꯁꯇꯤꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯖꯁꯇꯤꯁꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯦꯟꯗꯔ ꯀꯦꯌꯥꯄꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯗ ꯄꯟꯖꯥꯕ ꯑꯃꯁꯨꯡ ꯍꯔꯤꯌꯥꯅꯥ ꯍꯥꯏ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ ꯄꯨꯂꯤꯒꯣꯔꯨ ꯚꯦꯟꯀꯇꯥ ꯁꯟꯖꯣꯏ ꯀꯨꯃꯥꯔꯕꯨ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯖꯁꯇꯤꯁ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯇꯤꯀꯜ 217ꯒꯤ ꯀ꯭ꯂꯣꯖ ꯑꯣꯐ 1ꯅ ꯄꯤꯕ ꯄꯥꯋꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯖꯁꯇꯤꯁꯀꯤ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯐꯝ ꯑꯁꯤꯒꯤꯗꯃꯛ ꯆꯥꯔꯖ ꯂꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯑꯁꯤ ꯆꯠꯅꯕ ꯍꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯤꯞ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥ S.A. ꯕꯣꯐꯗꯦꯅ ꯂꯨꯆꯤꯡꯂꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯀꯣꯂꯦꯖꯤꯌꯝꯅ ꯗꯤꯁꯦꯝꯕꯔ 13, 2020ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯅ ꯃꯍꯥꯛꯄꯨ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯖꯁꯇꯤꯁ ꯑꯣꯏꯅ ꯑꯦꯂꯤꯚꯦꯠ ꯇꯧꯅꯅꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯇꯧꯈꯤꯕꯅꯤ꯫ ꯖꯖ 5ꯒꯤ ꯀꯣꯂꯤꯖꯤꯌꯝ ꯑꯁꯤꯗ ꯖꯁꯇꯤꯁ M.V. ꯔꯥꯃꯥꯅ, R.F. ꯅꯔꯤꯃꯟ, U.U. ꯂꯂꯤꯠ ꯑꯃꯁꯨꯡ A.M. ꯈꯟꯋꯤꯜꯀꯔ ꯌꯥꯎꯔꯤꯕꯅꯤ꯫ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ LL.B. ꯄꯥꯁ ꯇꯧꯔꯛꯈꯤꯕ ꯃꯍꯥꯛ ꯀꯨꯝꯖꯥ 1979ꯗꯒꯤ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯅ ꯏꯟꯚꯣꯜꯕ ꯇꯧꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯖꯁꯇꯤꯁ ꯔꯥꯃꯥꯂꯤꯡꯒꯝ ꯁꯨꯙꯥꯀꯔꯅ ꯊꯥꯁꯤꯒꯤ 13ꯇ ꯁꯨꯄꯔꯑꯦꯅꯨꯌꯦꯁꯟꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯒꯗꯕꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯃꯔꯨꯑꯣꯏꯕ ꯆꯦꯐꯣꯡꯁꯤꯡꯗ ꯐꯣꯡꯅꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯅꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯃꯨꯛ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯈꯤ ꯃꯌꯥꯝꯅ ꯐꯣꯡ ꯇꯝꯃꯤꯟꯅꯁꯤ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯉꯁꯤ ꯇꯥꯡ 13, 2018 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯒꯨꯋꯥꯍꯥꯇꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯅꯔꯦꯟꯒꯤꯗ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯌꯨꯊ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯝꯌꯥ ꯑꯃꯗꯤ MNCꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯦꯁ ꯃꯤꯠꯇ ꯑꯝꯌꯥꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀꯨꯟꯗꯣꯜꯅ ꯍꯧꯖꯤꯛ ꯑꯝꯌꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯆꯠꯊꯔꯤꯕ ꯃꯅꯤꯄꯨꯔꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯇꯥꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯑꯁꯨꯛ ꯀꯨꯏꯕ
Laingakloi amatana mawa lauduna lairakraba matungda handakta Assamgi Deputy Speaker amadi Sonai constituency gi Honorable MLA na tang taraganithoi tha ani inglisingani ge kunga mathoida Honorable Assam Minister Sri Sarbananda Sonowal gi miyoi Marina Saba Assam Manipuri singi delegate team ga unakhrei team leader amadi Amya Chief Advisor Khetrmiyum Kundolna ten khraba matam adugi manungda Assam da ningsingba thoktraba matamdagi Maitei singna lairakibagi puwari amadi hiram khudingda sotharaba Manipuri lak tarumuk asi mamal laina masagi hak phanganbiduna hinghanbiba haibisi Manipuri Autonomous Council natana oithokte haibisi thamjabaga loinana Manipuri Autonomous Council pibinaba kanna taksinki CM nasu Manipuri Autonomous Council gi demand asi legitimate ni phangpham thoi amasum pigani haibigi thajaba pirakre adubu laibak thibadi assembly asida MLA amatana bill adu thangalakidabana madu handaki tam asidadi oithoktre mathangi tamdadi bill thangatuna nganna khanagani haina khangalakre CM na thajaba piraklabasu Manipuri Autonomous Council phangdri phawbadi amyagi miyeng makhara sathariba khongjung asi makha tana leptana amu kanchilakigani haina Amya Chief Advisor Kundal Khetrmiyumna pawmisingda khangalakre haiba pawmusu ngasi thajaba yaba maphamsingdagi phangba paw am oina mayamda share tawjari loisilakpoina mayam pawsi Manipur ge ba hauji COVID-19 gi laidiba update si mayam ngasi gi oiba thulakiba update gi lokhachrakan mayamda share tawjarake mayam lofok taminarsi Government of Manipur Directorate of Health Service COVID-19 update ngasi tang tara mari gi oiba update tamyam update pijage ngasi positive oikibasi miyoi taraga humdoini adu apun moina COVID-19 positive ohen kiba miyoi si Manipur da lising kunga mapan ga samaga maudraga taruk sukre adu recover to kiba ngasi goina supnagi miyoi marini apun boina recover to kiba Manipur miyoi masing si lising kunga nipan ga satireka nifuni pan suri sohari adu hauji Manipur active oina laribasi miyoi supnagi humdraga mga khatang ngasirakle humdraga mga sigi manung general digi humpu humdoini amasum CAPF digi yoi taragani thuni haidi amasum ngasisu Manipur da laiba phabadagi miyoi amata COVID-19 na sikhidrei apun ma sian khiba miyoi masingdi supnagi sahumga humdraga humdoini so haidi adu hauji khoigi state ki oiriba recovery rate si 98.46% ni hanisu sigi Government of Manipur Directorate of Health Services na thadorokpa notification sigi matung ina sa phongdorakli maya hauji ko ina dinga sigo ina di matang sa delusion jarage pathok sa kibda so kiba lan kiba kaya yarosuk ngakpigani maya ngasigo ina di kainarasi and thank you.